Tungan social media ki maruoiba i pau khara miyamda share tawjage Arambai Tengol unit kulhumdoi gi gari ama Mei Thabada CHENABA mioi ani phagatpa ngamkhre ngarang Arambai Tengol unit kulhumdoi gi gari ama nambol phojing singning saning lairimbi sing manakta tayar puncher oibadagi khamduna thamba gari ama Mei thadoklambada CHENABA mioi ani pharga wakhal tamina khre hairi Kuki gi lalhoba ama ngasi sikhre hairi mahak anaba layengpham leitabadagi sikhibani haiba wafam asumna phongdokle Solar plate huralamba nupa ama Arambai Tengol gi thomi singna pharba matungda mahakna phaglamba solar plate adu amuk hana pansilan khre tungan ba mafam ahumda extend thokpada mioi ani laikhidre mioi amana hospital da laikana khre hairi thas ki tang tara ahing nongyai matung pung tara ni thogi minute mangarom tarakpa matam atwaida National Highway 102 paringi thongju pesu lampak mayada bullet amaga bolero amaga thinjinabada bullet tongdunu lakpa naha ama laikhidre Laibak thiba extend da laikhidraba naha adu thongju part 2 pesu lampak manaktagi Rohit Thoksom masaki sahina kun apokpa Thoksom Subhasandra kawi hairi accident hek thokpaga mahak ras medicity da pukhatuna laikanakhi adum oinamak kanba ngamdana laikhidabani hairi numit asimaki numitang pung tara tarakpa matamda tidim lambi paringi ningthaukhong kha khunauda lambi lanthongnaba honabada gari amana thombadagi laikanaba ngamdana mioi amasu laikhidre hairi Laikhidraba mioi adu ningthaukhong kha khuno ward number 4 dagi oinam amarjin maitai masagi sahina kungamari apokpo oinam mangijaw kawi hairi nakal amoromda ngarang nungthil pung 2 gi minute 30 rom tarakpa matam adwaida khurai puthiba manakta car amana bespa thauduna lakpa nupi masa ama thombadagi soktona hospital da pukhat khi hairi